Social media da phangba post khara mayam da pathok sari ahan ba post ta medical team khara red zone sing da thungna ba chatpi raga tumba chaba chang nai draba khun ngak pa sing check up amukta loina tok thok pi na ba kananom tana sinbiu natrabadi hojik heart attack tawba bp stroke tawba mioi masing chang yamna wang khalakpa ya maira pai bi ahing yarek pa sing su bp check toina tok thok piu bp stroke tawba heart attack tawbagi pausi masing hengkalaktana ba next update ta Indian National Congress Manipur gi post ta asumna hairi MP election tha amakhaktamak ngairaba matam sida Narendra Modi gi third part election hek loibaga baki siki khomkat naba miyam section biu BJP laingak sathiraba kadar fadar sidagi Pesa siki makha tarakpo oina aikoi Manipur gi MP ani laina parliament da aikoi gi wafam pukhatpi naba leitaba haibasi yamna laibak thibani handakte aikoi wakhan munna khallaga aikoi gi mihut khansi BJP gi candidate singda aikoi makha ta na vote pipam thokpra haibadudi miyamna chapchaba warep lominasi next update ta maitei di pukchen pikpa mabuk phatte haibigano nagana majority oina tabada Nagaland kawi mizo na namna tabada Mizoram kauri sini maitai gi di punna himinasi haibani maitai len kaukhiba thengnaramoi tanbasu uroi next update ta peacefully laksaba mairoi sing adubuna bad cause ohelaba aduga resignation segaibagi drama adubuna good cause ni hairaba oh no students sing da natro nongmaina landa khibado satra mayam ama makok segaiba lengjumda nongmai namaga kapkhiba makhong makhut tekba ngasisu kaudri Next update ta Lisipriya Kangujamna Saknai Rabi Nobel Peace Prize Phangkhrabi Malalaga USA gi New York ta unakre